ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯆꯍꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕꯕꯥꯍꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯂꯤꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕꯅꯤ꯫ ꯕꯕꯥꯅ ꯋꯥꯔꯤꯁꯤ ꯂꯤꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯝꯖꯔꯛꯑꯒꯦ꯫ ꯕꯕꯥꯒꯤ ꯃꯤꯡꯁꯤ ꯖꯣꯇꯤꯟ ꯀꯧꯏ꯫ ꯋꯥꯔꯤꯗꯁꯨ ꯖꯣꯇꯤꯟ ꯍꯥꯏꯔꯤꯁꯤ ꯕꯕꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯡꯁꯤ ꯖꯣꯇꯤꯟ ꯀꯧꯖꯩ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯄꯨꯟꯅ ꯑꯍꯨꯝꯅꯤ, ꯅꯨꯄꯥ ꯑꯅꯤ ꯅꯨꯄꯤ ꯑꯃ꯫ ꯅꯨꯄꯤꯗꯨꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯑꯩꯒꯤ ꯏꯊꯛ ꯑꯁꯤꯗ ꯏꯌꯥꯝꯕ ꯑꯃ ꯂꯩꯖꯩ꯫ ꯑꯩꯅ ꯅꯨꯄꯥꯗ ꯌꯥꯏꯃꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯅꯣꯏ ꯀꯧꯏ꯫ ꯏꯌꯥꯝꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯆꯧ ꯇꯥꯆꯧ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯧꯏ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯃꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ, ꯃꯁꯛꯁꯨ ꯆꯤꯡ ꯂꯦꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯐꯖꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯛ ꯑꯁꯤꯗ ꯇꯥꯃꯣꯆꯧꯅꯁꯨ ꯃꯁꯛ ꯏꯐ ꯐꯖꯩ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯌꯨꯝꯖꯥ ꯑꯣꯏꯅ ꯇꯧꯏ꯫ ꯀꯥ ꯌꯥꯝꯕ ꯌꯨꯝꯗꯤ ꯅꯠꯇꯦ, ꯌꯨꯡꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯑꯗꯨꯅ ꯖꯒꯥꯗꯨ ꯈꯔꯗꯤ ꯆꯤꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯈꯔ ꯑꯗꯨꯝ ꯄꯤꯛꯏ꯫ ꯌꯨꯝꯒꯤ ꯃꯃꯥꯡꯂꯣꯝ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯑꯁꯤꯅ ꯄꯨꯟꯅ ꯀꯣꯟꯕ ꯏꯪꯈꯣꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯂꯥꯏꯔꯝ ꯄꯔꯤꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏꯅꯩ꯫ ꯑꯃꯥꯡ ꯑꯁꯣꯏꯁꯨ ꯇꯧꯁꯟꯕ ꯌꯥꯗꯦ ꯍꯥꯏꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯂꯩꯈꯪ ꯊꯥꯒꯤ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯥ ꯁꯥꯔꯕꯁꯨ, ꯅꯣꯡ ꯆꯨꯗꯕ ꯐꯅ ꯀꯨꯏꯔꯒꯁꯨ ꯏꯁꯤꯡꯁꯦ ꯁꯨꯛꯀꯪ ꯍꯦꯛ ꯀꯪꯉꯝꯗꯦ꯫ ꯏꯁꯤꯡꯒꯤ ꯃꯌꯦꯡ ꯈꯔꯗꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯋꯥꯠꯇꯅ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯑꯆꯧꯕꯁꯤꯡ ꯀꯪꯅꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯈꯨꯖꯦꯡ ꯌꯧꯅꯇ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯨꯔꯒ ꯐꯖꯩ꯫ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯂꯩ ꯃꯈꯜ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗꯅ ꯖꯒꯥ ꯃꯇꯦꯛ ꯑꯃ ꯏꯟꯁꯥꯡ ꯊꯥꯔꯛꯑꯝꯃꯤ꯫ ꯃꯇꯝꯗꯣ ꯏꯃꯥ ꯕꯕꯥꯁꯨ ꯁꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤꯅ ꯆꯍꯤ 15ꯒ ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯆꯍꯤ 15ꯃꯨꯛ ꯁꯨꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯆꯟꯅꯨꯄꯤꯁꯤ ꯀ꯭ꯂꯥꯁ 8 ꯇꯝꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯃꯈꯥ ꯑꯗꯨꯝ ꯇꯝꯊꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯊꯕꯛ ꯑꯗꯨꯝ ꯁꯨꯕ ꯆꯠꯂꯛꯑꯝꯃꯤ꯫ ꯃꯌꯥꯝꯗꯒꯤ ꯑꯍꯟꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ꯫ ꯏꯃꯥ ꯕꯕꯥꯅꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯕ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯅꯔꯒ ꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯃꯥꯒꯤꯗꯨ ꯅꯨꯄꯤ ꯆꯦꯜꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤꯅꯤ, ꯑꯗꯨ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯏꯃꯨꯡꯅꯤ꯫ ꯏꯇꯩꯃ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯑꯗꯨꯝ ꯐꯩ꯫ ꯇꯥꯆꯧꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯕꯕꯥ ꯏꯃꯥꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯤ ꯕꯕꯥ ꯏꯃꯥꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯛꯑꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯗꯤ ꯃꯗꯨꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯛꯑꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯁꯥꯟꯅꯕꯇꯅ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯩꯁꯨ ꯆꯍꯤꯁꯦ 10ꯃꯨꯛ ꯁꯨꯖꯜꯂꯛꯏ꯫ ꯁꯨꯝꯅ ꯑꯩꯁꯨ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯌꯨꯝꯗ ꯄꯨꯁꯜꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯄꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯃꯃꯨꯛ ꯊꯣꯔꯛꯀꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯄꯨꯂꯞ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥ ꯇꯥꯟꯅꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯕꯥ ꯏꯃꯥ ꯇꯥꯆꯧ ꯏꯇꯩꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯃꯪꯒꯣꯟꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯃ ꯀꯨꯞꯅ ꯁꯥꯟꯅꯔꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯇꯥꯆꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯝꯅ ꯇꯧꯁꯤꯒꯦ? ꯃꯗꯨꯗ ꯇꯥꯆꯧꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯖꯣꯇꯤꯟꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯁꯜꯂꯛꯑꯕꯅꯤꯅ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕ ꯖꯒꯥꯁꯤ ꯆꯤꯟꯕꯒ ꯌꯥꯝꯅ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕ ꯑꯁꯤꯃꯛꯇꯕꯨ
ka pikpana maram moiraga yamna su chillibani aduna aigi wakhande baba inkhongi mamang thangba saruga sida yum masa masarga I leikrasira haina khalli baba na sumadubo yagadrani achauba inkhonsu chaungna leibanati pukri amasu leiri kamaina sida yum saduribano tasongna su baba ina khalli si khogi pukri ase tholaga marang kaina yum ama sakrage haidana khalli angangsing su chaungnara abanina pharak yamna tarakpa yai wadu tabada imana mo achauba pukri ase phunjinduna yum sabase imade kya pamdeni pharabasu phatrabasu napu higi haktaktagi kina hangoina thamjarakpa maphamni pukri leiriba saisi tasongna mo sumna khumai karisu tawroida ima khang hai kauraga phajana yenghallaga sagadabani tasaugi wadu achumbasu oire aduga tasaudi mana ningkhragadi hongandaba miyoini aduna kwasu pai leitabana wa henba ngangamde tasongna haibadu inba tarami sengna hairabada khoi tasausi laitinda kya hena thajaba misak nati asumna igi luhongba nangnabani haidana tasaugi yumsu saba nangnaba honarami nongma tasongna mamanabana hairakpani haibra kaino ahalama yumda puraktuna lakminarami aduga yum sagadaba mafam adu koina chattuna yengami numito baba imasu leiti aduna sega maiga hainagadabasu isanupiga aigadi kari haigani khangdabana adum tumina yengduna lei ahal aduna so yum adum saba yani haidana tasauda hairami asumna ahal aduna kaisu kaide yum adum saba yani hairakpadagi tasongna leba gari khara lauduna pukri adu thonjalami aduga yumpham thonduna dinna kopa yum mama sanaba kanna honarami asumne yumpham thonba haurakpasida pukrida leirambra haibadudi khangde lin kharawama yumpham tholiba domdagi thorakpase yum sariba mi singaduna urakpadagi akhoibu kauduna yenghalai imana su lilladu karimata tawdana thadoko haibadagi lilladu du matomda salhanki aduwa yamna ngaiba bana khoi tasaugi yum saba loiselakpa matam sangabadi tawdriba matam asida numidanga khoina mapalimban thokpa matamda tasaugi saduna leiriba yum manung adudagi mi leibagi matawgumna wari sabagi makhol amati ising maising haidopagi makhol asi adum taba phangami akoina khalibana mi leinadriba yum oibagi makhon mawasum taba oirangani khantuami karigumba amana tasauksi teimahoigi mapangki mina sinbiduna gari okto chenba haurabani aduna tasauksi matam aduda paisa khara paijarabani aduna yum asi saba ngamjarini asumna kana honaduna tasaugi yumso aigi luhongba nangnaba saba loisalami aduga numit afaba ma yengaga lakaigi ahan khara tawduna chak pijaraga piktangna sangaba adu adum loisalami aduga makhoise anoba yum aduda adum hongjankhre sumna aigi luhongbasu dum mapung phana pangthokre tasau hina somda hongdokhibadagi akhoisu moichu yum ase khara komna leinarami aduga jaga khara komnabanina nungaiba haibadudi oirami asumna tha mamukti haujan khre masigi matung khogi inkhol asi manin khara naibagi mawungda tawrai yumgi naketa saum se khara phangbagum haurai yumgi miyoising asida su khangawdana tu khyawlongna chongba natraga kari su natabada akiba polokpa sina chingba singa si tawba haurai nongmai sanupina numidang wairamda polangkhokta phi loksangi haiduna hek phanek ama paigi tawba sida polangkhokta phawriba phi mayam adu mathang mathang matomda jara jara laungna nantharaktuna mathang mathang makhada tarai hai sanupisu matawduda punga khekngai adubu nuksina wairangani khantuwaga phi adu khungkalaga yumda dum changakhi hai numidang amana aigi nupiga imaga si chak thongbagi chaksangda leiringai asida chaksangi maning thong asida mi ama aham ha khawde amaga phatlanduna chakhibagi matawgumna imaga aigi nupiga na haiphet uhawi hai ima so ay wairaboi ningdana tomba haidana kaurami matam asida ide aigi karumdagi khumakhi hai numito baba su yumda leitaba matangi nongmana amuk aina numidang wairam ama yumda imanaba khara puluraga halakpasida akhoigi insang napi thariba adumta mi ama leibagum aina urai aide ima se insan khiba mali khanduna isang thariba adumda haiphet onselaga ima aigi sak sarukto hapuranu imanaba hoida kari no yamna saselai sumna lauramaga ise yumda adum sangai lehuriba mi edu so hoi mai kari mata haihaude sumna ina yumda sangakpa sidadi ima se makhoigi kada babaga wari watai tawduna leibasi urami aina so ima kaino nangna tabro insang thaphamda lehuri tubo hangami
Imanasu aidi ngasaidagi imungdagi hendoktri khumai. Ainasu adudi aada lehauriduna isallo natraga itaima oiriba zaro hangami. Imanasu mut nasanupigi imong nupigadi saksangda sak thongni haidana hudikta sangkhibada ngairi. Aduga nangi tasawga natay magadi angang puraga mapamnomda mabunggi masagi karinoma lay haidana ngasay nungtin sakhibadagi halaktri. Aisu imagi wadu da haipet ngaksaduna adudi aada lehuriduna kana oiribazano. Imanasu khangdreda tomba handa akhoi imungda taurisi ima gyanga tadre. Hudikta napasu thongan sangakpada tungda mi amana inarakpagum tauri haidana napaga igasu wari sanaramini. Kuthira kaino mukta yengsira hainaramrini. Ainasu ima pukri thonjanbasida tawrazarasu khangde. Namong nupisu saksangda matomda leiba ki kai kaino hekta tauri haidana aingonda hekta hai. Babanasu mukne amasuna lai thajade wakhana pukhana khanjalibani hekta hai. Ipasu wakhanga tadre. Farese to manangsu na phidu hongluro kari toksige haibadu tamna khanarasi. Asum tawdana isu aigi kada dum sangai. Numito dum haukhre. Akhoi mungna sumna thawdoke asi thengnarakpada natana tasau hige yumdasu kari no yamna thengnarabazani. Tasongna thabak sakhraba matung angang school ga sakhraba matam dei teimana matomna yumda leiba matam masida yumge koibasida mi ama una akangba netlaga chatpadongna pedrek tawbasi adum makhon tai hai. Aduga numidang wairam sidana wai taikiba mapa kharada migi khungun manba ama ani guma tarambasi adum thengnai hai. Itaimana khalibana angang sina zathokasin tawbigi oirangani haidana khalli. Aduga tasawgi masanupa thoibasisu imungda matomda leiba ki haidana mamagi matungda adum koin inaduna leibasi tawi. Teimaga tasawgana khalibana angang oibagi sumkiduna tawjarini khantubani. Sumna tawringai charagasida akhoi imung ase dawsu sum yaramde. Khoigi imase amang sangda sangmuraga thorakpada makhong nanthaduna tusalli haiduna makhong adu nanthokduna phana koina chatpa ngamdana leiki. Aduga aigi marup ama phanggadaba leiba adusu aina phanggadaba tanse yaurakpada adum marup adu kaikhirami. Tasawgi okto adusu mi thengzalludana madumasu dasa taaki. Tasawdi thoina suhaudre aduba okto adu mamangi glass adu kaibadagi sinba tarami. Aduga khwaidagi nungaitribadi akhoi thoibasi yamna kanna naba haurami. Magi anabasi karino khangde masa puma phugri macha pangna thungami. Aduga hauga kangkhatpa ngamdana phamungda dum hiptuna lei. Masa dubdub lauramba angang adu mayang kangtrik hek kangaga karino mada leiki. Doctor da satuna yenglurabani adubu vitamin kharaga hidak kharaga dum tharai. Hidak sing adu charagasu angang adu phagalapka kauba leiramde. Aduga thoibana sumna naduna leiringe seragasidana maning mayas da mi ma sachat khibasi khoigi mungi mi singa sina mami sami adum uhaurami. Nongmana khoi temana numidangi kon phengningai sida magi tunga sida mi ma sor saungna holaga lepagum tawri haidane teimasa kanna laurai. Masida sunatana nongmai sanupi asi numidang waram toilet sanguraga thorakpasida amuba mi ma mangda wangtring wangni lepambadagi sanupi se gyan tadana lekthakidana gyan taraknaba honabada wakhan taru haiba yadabadagi aina thangnaba khundagi maiba ma kaururaga yanghalami. Maibaduna yengbiraba matung isanupi su kona gyan tamna lai. Maibaduna haibada sokhoi tasawna yum sariba si yamna soire laigi iram laigi sanafam oiramba pukri adu khunjenduna yum sajelubadagi lai leifam leyaktabadagi yum asigi akoibada Wachat satuna leibadagi ni imong asida awaba tari isi haidana haidai. Sumna maiba sina punamag asi hairambadagi babana maibadu phajana tanaduna khoigi imong ase lai khuram thuami. Aduga khoi tasawgi yum madusu khara theidok thajin tawrami. Maibaduga tanaduna laigi pukri masa masu inkhon maton hani sangna pi tharamba domda pukri masa masu tawrami. Ningthina lai khuram thokpirami asumna maiba sina punama asi tawi khibadudagi khoi mungda amadi yum asida tawramba thengnaramba punama adu jab hek lepki. Akhoi thoibasu maibaduna kokthok samthokpiba tawbibadagi anaba duk phaki. Maibaduna haibada khoina karigumba thengthana hek leiramba matamda yum asida misi mina thorokpa yaisu haibirami. Hauji so pukri masa adu adum khajanduna leiri. Mayam hamagi wari se matanga saida loizare. Ani suba wari se muk mayam da khudon tamzare. Wari sing asidagina sahi kunmuki mamangda aigi mungda sing bathokiba wari oidurini.
ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯣꯔꯩ ꯀꯧꯖꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯏꯈꯥꯗ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯂꯩꯖꯔꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ ꯕꯕꯥꯗꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯆꯍꯤ 4 ꯍꯥꯏꯔꯛꯄꯗ ꯑꯗꯨꯃꯛ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ 이마ꯒꯤ ꯃꯤꯡꯁꯤ ꯃꯦꯝꯆꯥ ꯀꯧꯏ ꯏꯃꯥꯅ ꯋꯥꯅ ꯀꯩꯊꯦꯟꯗ ꯉꯥ ꯌꯣꯟꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯂꯣꯏꯖꯔꯦ ꯏꯅꯥꯎ ꯅꯨꯄꯥꯗꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯏꯃꯥꯗ ꯋꯟꯁꯤꯟꯗꯨꯅ ꯏꯃꯥ ꯌꯥꯔꯒꯗꯤ ꯀꯩꯊꯦꯟꯗꯣ ꯊꯣꯛꯎꯔꯅꯨ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯊꯤꯔꯒꯦ 이마ꯅ ꯑꯃꯝꯕꯗ ꯍꯦꯛ ꯀꯩꯊꯦꯟꯗꯒꯤ ꯍꯜꯂꯛꯄꯁꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯥꯎꯔꯦ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯑꯃ ꯊꯤꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯁꯦ ꯂꯣꯏꯅ ꯄꯨꯔꯒꯦ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯅꯣꯛꯇꯨꯅ ꯑꯆꯧꯕ ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎꯒꯤꯗꯃꯛꯇꯅꯤ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯤ ꯅꯈꯣꯏꯁꯨ ꯌꯥꯔꯤꯈꯩ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯁꯤꯗꯤ ꯍꯧꯖꯤꯛ 이마ꯁꯨ ꯍꯛꯆꯥꯡ ꯁꯣꯟꯖꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯀ꯭ꯂꯥꯁ 12 ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯑꯩ ꯊꯤꯅꯕ ꯇꯧꯔꯒꯦ 이나우누ꯄꯥꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯜꯂꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ 이마ꯅꯁꯨ ꯅꯣꯛꯇꯨꯅ 이마ꯗꯤ ꯀꯩꯊꯦꯟ ꯆꯠꯂꯒ ꯄꯣꯊꯥꯖꯔꯤꯅꯤ ꯀꯩꯊꯦꯟꯁꯦ 이마ꯒꯤꯗꯤ ꯄꯣꯊꯥꯐꯝꯅꯤ ꯌꯨꯝꯗ ꯂꯩꯔꯒ ꯀꯩꯗꯧꯔꯨꯅꯤ 이마 ꯇꯧꯐꯝ ꯈꯪꯂꯣꯏ ꯑꯗꯨꯅ ꯀꯩꯊꯦꯟ ꯐꯝꯕꯤꯁꯤꯡꯒ ꯀꯩꯊꯦꯟꯗ ꯂꯩꯕꯁꯤꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯃꯤꯅ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯩ ꯃꯤꯗꯤ ꯅꯨꯡꯗꯥꯡ ꯇꯥꯕꯒ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯅꯗ꯭ꯔꯕꯅꯤ 이마ꯅꯁꯨ ꯑꯆꯧꯕ ꯑꯗꯨꯗꯤ ꯏꯁꯣꯔ ꯂꯩꯔꯤ ꯇꯥꯛꯄꯅꯤꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯃ ꯃꯊꯦꯡꯗ ꯌꯥꯝꯅ ꯆꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯔꯛꯏ ꯋꯥꯔꯤꯁꯦ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯥ ꯑꯃ ꯀꯔꯝꯅ ꯁꯤꯔꯝꯃꯤꯅꯣꯁꯨ ꯈꯪꯗꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣꯃ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯇꯅ ꯃꯤꯁꯦ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯂꯝꯃꯤ ꯌꯨꯝꯁꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯁꯥꯕ ꯅꯠꯇꯦ ꯅꯣꯡ ꯆꯨꯔꯛꯄꯗ ꯅꯣꯡꯒ ꯂꯣꯏꯅ ꯌꯨꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯖꯤꯡꯒꯥ ꯑꯍꯣꯕꯗꯨ ꯌꯨꯝꯊꯛꯇ ꯀꯥꯗꯨꯅ ꯁꯦꯝꯕꯗꯒꯤ ꯈꯔꯗꯤ ꯐꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯃꯤ ꯑꯃꯠꯇ ꯑꯃ ꯃꯊꯦꯡꯗ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ 이마ꯁꯦ ꯊꯦꯡꯅ ꯀꯩꯊꯦꯟꯗꯒꯤ ꯍꯜꯂꯛꯄꯁꯨ ꯄꯥꯝꯃꯝꯗꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯟꯖꯤꯜ ꯑꯁꯤꯗ ꯂꯥꯏꯌꯣꯛꯅꯗꯨꯅ ꯂꯩꯈꯤꯗꯕꯁꯤ ꯐꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇ ꯂꯩꯇꯕꯁꯤꯅ ꯃꯤꯁꯤ ꯃꯤꯅꯥꯁꯤ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯑꯝꯃꯤ ꯅꯣꯡꯃꯗꯤ 이마ꯁꯦ ꯀꯩꯊꯦꯟ ꯍꯜꯂꯛꯄꯗꯒꯤ ꯑꯩꯅ ꯋꯥꯀꯤꯡ ꯍꯜꯂꯛꯄꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ 이마ꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯀꯩꯗꯧꯔꯒꯦ 이마 ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯍꯜꯂꯛꯏꯗꯨꯅ 이마ꯅꯁꯨ ꯑꯩꯅ ꯍꯪꯉꯤꯕ ꯋꯥꯗꯨꯗ ꯇꯞꯅ ꯈꯨꯝꯃꯛꯏ ꯑꯆꯧꯕ 이마 ꯉꯁꯤꯗꯤ 이사ꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯟꯇꯥ ꯍꯜꯂꯛꯑꯕꯅꯤ ꯉꯁꯤꯗꯤ ꯑꯩꯅꯁꯨ ꯑꯗꯨꯗꯤ 이마 ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯑꯗꯨꯒ ꯒꯨꯂꯤ ꯆꯥꯅꯕ ꯇꯧꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯨꯅ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯉꯝꯃꯤ 이나우누ꯄꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯗꯗꯥ 이마ꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯁꯤ ꯑꯩꯅꯁꯨ ꯍꯣꯏ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯎꯔꯣ ꯑꯩ ꯆꯥꯛꯁꯦ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩꯁꯨ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ 이마ꯕꯨ ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯒꯨꯂꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ 이마ꯗ ꯑꯃ ꯄꯤꯖꯔꯛꯑꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ 이마ꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯀꯩꯊꯦꯟ ꯆꯠꯅꯕ ꯇꯧꯔꯛꯑꯝꯃꯤ ꯑꯩꯁꯨ ꯊꯨꯅ 이마ꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ 이마 ꯅꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯉꯁꯤꯗꯤ ꯆꯠꯂꯨꯔꯅꯨ ꯀꯩꯊꯦꯟꯗꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯦꯞꯅꯕ ꯇꯧꯁꯤ ꯅꯁꯥ ꯈꯔ ꯐꯒꯠꯂꯒ ꯑꯣꯏꯅ ꯆꯠꯂꯣ 이마ꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯀꯩꯊꯦꯟꯗꯤ ꯆꯠꯄ ꯂꯦꯞꯄ ꯌꯥꯗꯦ ꯃꯇꯥꯒꯨꯝ 이bungo 이마 ꯐꯔꯦꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯩꯊꯦꯟ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯆꯠꯍꯧꯗ꯭ꯔꯒꯗꯤ 이마 ꯂꯩꯐꯝ ꯈꯪꯗꯦ ꯑꯩꯅꯁꯨ ꯐꯔꯦ 이마 ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ ꯍꯣꯔꯦꯟꯗꯤ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯎ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯆꯠꯃꯤꯟꯅꯔꯒꯗꯤ ꯐꯒꯗꯕꯅꯤ 이마 ꯅꯊꯟꯗ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ 이마ꯒ ꯑꯃꯨꯛ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ 이마ꯅꯁꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯁꯨꯝꯅ ꯍꯥꯏ ꯍꯩ ꯑꯉꯥꯎꯕ ꯑꯗꯨꯒꯨꯝꯕꯗꯨ ꯈꯟꯒꯅꯨꯅꯦ ꯅꯪꯕꯨ 이마 ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯐꯔꯦ ꯑꯗꯨꯗꯤ 이마 ꯆꯠꯂꯨꯈꯤꯒꯦ ꯅꯅꯥꯎꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯆꯠꯊꯣꯛꯍꯟꯒꯅꯨ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯍꯜꯂꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ 이마ꯁꯨ ꯊꯨꯅ ꯀꯩꯊꯦꯟꯗ ꯉꯥꯔꯨꯕꯥꯛꯇꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯛꯑꯝꯃꯤ ꯉꯥꯌꯣꯟꯕꯤ ꯂꯂꯣꯟꯕꯤ ꯑꯣꯏꯕꯅꯤꯅ 이마ꯅ ꯆꯠꯂꯤꯕꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯑꯗꯥꯏꯗ ꯑꯗꯨꯝ ꯆꯠꯈꯤ ꯑꯩꯁꯨ 이마ꯅ ꯆꯠꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯍꯧꯏ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ 이나우누ꯄꯥꯗꯤ ꯆꯥꯛ ꯄꯤꯖꯔꯒ ꯁ꯭ꯀꯨꯜ ꯆꯠꯍꯜꯂꯛꯑꯝꯃꯤ ꯄꯨꯡꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯜꯂꯛꯏ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯐꯥꯎꯕ 이마ꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯉꯁꯤꯗꯤ 이마ꯁꯦ ꯌꯥꯝꯅ ꯊꯦꯡꯉꯤꯗ ꯑꯩꯕꯨ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯅ ꯐꯗꯣꯏꯖꯥꯔꯥ ꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ 이나우누ꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯥꯎꯕ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯒꯦꯔꯣ ꯑꯩ 이마ꯗꯣ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯌꯦꯡꯉꯨꯒꯦ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ 이나우누ꯄꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯗꯗꯥ 이마ꯗꯤ ꯅꯍꯥꯟꯈꯩꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯍꯜꯂꯛꯏꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯤ ꯑꯩꯅꯁꯨ ꯅꯥꯎꯕ ꯄꯨꯡꯁꯦ 9 ꯇꯥꯒꯗꯣꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯗꯤ ꯅꯪ ꯅꯊꯟꯗ ꯂꯩꯍꯧꯕ ꯇꯜꯂꯒꯁꯨ ꯄꯨꯟꯅ ꯆꯠꯂꯨꯁꯤ
Inaunupanasu dada ingasidi puksi yamna nai, aduna salagumsi, ngahak ngairasi lakta laktraga thoga yengurasi. Aisu inaunupana mabuk nai hairapaduda mamatomda thamambasu pharakta, ngahak ngairage khanduna ngaiduna lay. Aisu kharaga wabaga ngahak inaunupagi manakta uitharure. Aina mikap thorakpadadi pung tara taaduna layrami. Aisu thuna hugatuna imabu halaba haiduna yengi. Matamdu phaw ima halaktaba aduda aisu thuna tumliba inaunupado hawdoktuna. Naubana ngahaktang tumamu, ay imabu yengukige, hujik phawbu halaktri. Aisu si haramduna thonggandu tamna thorami. Aina hek thorakpaga maisu mutkirami. May mukrabanina lambela dusu loina mamle, may amatasu pura hawdre. Aisa thuna lambela duda lai mambana su karisu ramde. Aina sumlakpasida khudin yorokpasida, lambiangi matayde mi mataribado aina urami. Aisu karino ada leirisiba khunjingi hainabi mapadaga hoire, mainaga mambane. Si khanduna kanano leiribasi haiduna changsanduna yengami. Aina yengubadadi ima oiduna leirami. Aisu ima oirambaduda thune imabu kongkhatuna kauduna yengi. Gya lakmandraba aduda khunjinda leiba mi kharagi yumda sangduna, aina haizai. Aina haizabadagi makoisu thoraktune imabu garida, yum phawba thinbirami. Thinbiriba mioising aduna so aingonde ibungo, namagi sibu gyan mangduna wanthari bazara, kamdauri bazano. Aina so kaka ngarangdagi masangamde haibani. Aina kaithienda thuranu haibasu yadaga isatkrini. Halakmande haidana aina yengbada khunjinda taaduna leirami. Aigi wado taraga kaka huina so sumna hairei. Adudi namasu hospital do ina pubana phagani. Akhoi puna salasi. Aisu hoit haidana imada yamna pakhanda yengzai. Hospital yauraduna doctor singduna imabu yengduna hidak kaya ama thabirami. Upailite inaunupage aigasu hospital da dum leirami. Nongalakpada imase mamay mamitumusin musanduna leirami. Aisu madu ubada thuna hagwatuna imagi masadu paiduna yengi. Aina dumna yengubada imadi masapumba unmuk ingami. Kaubasu karimata takidre. Aina sori yengbada imase so leptuna leirami. Aisu pakhana doctor singbu kauduna imabu yenghalami. Doctor sing aduna su yengaba matung aingwanda yengtuna hairai. Ibungo namase kanba ngamdre. Masase karino haiba khangdre. Masasida anabasu leite hoit masase laihobudi khara lai. Adubu laihosina namagi punsi longgadaba nate. Laiting yoiba khara yauronggadra haitana akhoina singnai. Nakhoina ngarangna maiba matanaramaggadi phagadabani. Aisu doctor sing aduna hariba wadu taraga sauningduna saiduna sumna hai. Adudi ngarangna nakhoina ngamloidaba oiragadi karigi haibidabano. Yani haidana karigi mafam asida thambirino. Aigi waduda doctor sing aduna su ibungo khoisu ngamgadra haidana yengzabani. Adubu tawriba mataw asinadi hujikta khoisu khangakpani. Madudaisu upai leite kanadabu tainaruni. Imagi punsina longkrabada. Imabu yumda putharaktuna lekaigi misingda paukjenba salami. Lekaigi mioisingsu ima leitre tabada nungaitraduna loina lakpirami. Aigi naunupagasu imagi thawai yaudraba haksangdubu konduna kapsarami. Lekaigi ahlama sangaktuna aingonda sumna hairai. Ibungo hujikti kapaga karibu kanaruni. Lehuriba nachina nau phajina leminau adu phare. Thengjalaktrinaisida namagi mathau mangamsi pangthongnaba tausi. Lao kari kari na awada pa mukta yengu. Nganna loina ba tausi. Aisu upay leite imagi masado mathau mangam pangthongnaba mangtamna salami. Lekaigi mioising so khwaiba nungsibiduna imagi mathau mangam loiba phawba yaubirami. Imagi masana tumlakpada numidang wairamsu tare. Yumna halaktuna aisu phi hongdoktuna mapanda phamduna lay. Lekaigi mi khara laktuna ibu mapandagi kaurai. Aisu thuna mapanda thuktuna yengubada. Lekaigi kaka hoi khura khara moise laktuna leirami. Aisu kari haige kaka ibu kauri babu. Aina dumna hairubada kaka chaubana tamna sumna hairai. Ibungo nachina naw khakta leibado kaka hoi se nungaite. Aduna derba karma loitri phawdi kaka hoi lekpirage. Nachina naw kari mata khangano. Chai sing chathoo. Adugane namagi kadumadi thonglolaga thamuko hairai. Aisu hoi kaka haidana khummi. Numisimade aisu sak chaningba phawdi haitana. Inaungnupada sak lambra hangami. Inaungnupasu mathwai nungaitabadagi chaningdre haidana khumai. Pung tara tarakpa swaida ahing leknaba misu laktuna mapanda musu thaduna tumnarami. Aisu isase ngasai makai kaplubagi wadana tumami. Tumthaba hek loiraga aisu mikap amuk thorami. Adumna ina mikap thorakpada nupi amana kapagi makhonse aina tarai. Aisu karino tariba makhonsibu kanano. Ahing asida kapisibu haidana khalami. Aina dumna tumina taduna leiringaida imagi khunjeyanda.
achauba haidana kaubaki makhonsi mayak sengna aina tarai aisu tariba makhol adu thuna haugatuna tariba makhondo kadomdano thirami adubo aina khunjendugi maikai yengubadadi imagi thonglonduna leiriba kadudagi hoirami aisu imagi thawaisibu kasta dumak leiraba zara haidana aigi wakhanda khanjai aisu maduda thong adu haipetang hangtoktuna yenguba matamda imagi ngarubak tu mathanda lengduna leirami aisu tawriba matawduda hawdonga changaba zara khanduna akoibaduda kuyeng hek yengi karisu leiba udrabaduda aisu muk thoraktuna thongdo lonselami aina thonglo selingai da soigi tungsida mi mai inarakpagum tawrai akiba phawraduna aisu mapanda kaka hoile iba manaktugi manakta chenselami ai thorakpado ubada mapanda hingleknariba moinasu kaidoroge ibungo nangna mapanda thoriti tumba yadrabo aina su kaka tumba yadre ngasidi karino khangdi isase pungki da kijai imagi kada su sangaga yengurabani karimata lehaude aibu kauropagi makhon tai haidana kadu da sangubani aigi wado targa hinglek biba moina su thiemduna sumna hairei ibungo karisu khalunu nama leitabasiga noina pokhanda khanjandana tawri noi aduna ni nakhoi ani khakta leibado nungairoi haidana akhoi lekpa laisi aina so do kaka yaragati kaka hoiga punna tungge aisu manungda tumbado wakhanda jajat yamna khanjalle aigi naunu pasu sida kauthoraki aina dumna hairubada noktuna makhoi mayamna hai noide sida tumba yate aduna nanaunu paga manungda nungaina tummo karisu akiba pu unu kaka hoisu sida loina lai sumaina wari saduna leiringaida khoigi din mathakta mina netuna satpagi makhondawna tarai aisu makhol adu tabada kina moida yengami kaka sawbudi aibu yengduna ibungo chango manungda sida leiranu matamse thengi tumuro hairai aisu hoi kaka sange haidana aige phamungda sangakpadadi inaunu padu mukleiramde aisu nawba haidana kana kawi aina kauribado khumaktraba aduda aisu karaida leikragi haidana kuyeng yengami aina ka khuding yengbasida imagi kadagi aigi naunu pase kapagi makhol ama tarai inaunu padu kaduda leiraba zara natraga haida pungtata tari bazara si khalingai da kapagi makhondo sum tarak padu dai su kaduda thuna sangsalami aina kaduda sangubade inaunu pase leiramde kadu puhang leirami kijarakta ne su prop thorakpada inaunu pase madi maninda toilet oba salubane haidana sangai sa sidai su kibase sum henjalai inaunu pada soina sumna hai nanaung nang natomda toilet sanguri do karigino ai horokpa yadro aduga imagi kada su sangba yade sangunu lao tumurasi asumna numitu inaunu pagaiga kina tuminarami matamni sum haujan kibana numit taru ni muk haujan khre lakagi ine ma laktuna ibu kaurai aisu kauri budu taduna thuna mapanda thoktuna yengubada ine do oiduna leirambaduda aisu tamne ine la iro kakhalao ine duna su ibungo namagi masak mongdongno tawba ma kaithenda su numidang waram tarakpada heke ui hainai aduga khunjinda su dumak thui haidi masibu kamdauri bazano namagi mathwai mami duna kari pendo balaira zano yumasdadi kari aki akhang tawrake aina su ine yumasda su aki akhang mayama ma tawri ini ine duna su tamna ibu yengduna kari su khalunu isa sidi deba karma hek loibaga maiba ma tanarga yengthungna bataw aina su khoi ine mayamna phani haibado nasa khoi tawjarage ine gaiga su wari nge hak sanaraba tungda ine do so sorata ngatana laage hairamduna amuk hankirami numisigi numidang sida so ina chak thongningaida karino khangdaba kolik tabagi makhon se tarai aichu ngaktang kidana mapanda senthuraga saksangda muksangakpada imagi phibamuti dongna tawba ma sakhumda kappaga leirami aisu madu ubada isada pukhange khangi adumna kina leiringai da su yumthaga sida su haudongna chungtharakpagum gong haidana makhon se hauna tarai aichu tawri iba matawaduda akibadi phajana phaujarami inaung nupa soigi nakta laktuna dada kaidawrage kari makhon haujik takri dubo aichu inaung nupa kirani haidana kaisu nate da nawba kon takhibani aina dumna harubade inaung nupa na su tapna dada imagi kasi mi leibadongna dum tawi aigi khunjen manba ma sodum tai sibu tasengne imagi thawaisi mafam asina leiri bazara aina su nawbu nang kari su khangano sorase heng hangchita ngairabani si loibaga maraina phajakini phatraka kaka hoi tawraga maiba ma yengba haituni sumne inaung nupage ka su chak toktuna tumma themami kaka hoi su sora naksalaba matam sida ahing lekpado mukla amde aigi inaung nupaga su yamna kijarami
Adubu upay leite adum themduna tumsalami. Ahingi matam masida su asuki matik aki khangse pirami. Inaw nupaga iga su akibado khangba ngamdraduna imabu kauraga kaminay. Numito su wana nonganba ngayduna lenkre. Hayeng surani haibagi nungthil asida aina kaka sawbagi manakta salami. Kaka sawbu ay lakpo ubada noktuna sumna hairai. Isa lakpabu kari awada pa layrake. Kaka da hayo. Aina su kaka kari sulaite surase. Hayeng tare warga suwana. Horen ahing se kaka hoy ahing lekpa lakpiyo. Ngarang su ahing tumbayate. Naubaga iga kizabada. Aigi wadu da kaka na su noktuna sumna kumai. Ibungo kari su tawroy da kaka hoy su lake tawbani. Nanido masaka na ngamdabaduda. Lakpa ngamdrabani. Yumas na niyamba malaybadu su tabaki sa tokre. Aina su hoy kaka dude ay muksa lukige. Si haram dunay su yumda tuna halai. Hayang surat uibagi lakay mi karasu. Awata pa hangba mayama malakpirami. Ay so hayang gini hayda na awata pa loy ni yung salami. Dumisigi numidang sila imagi kasida. Karino pot ama singdo na satpagi makonsi. Inaw nupagay gana tarai. Inaw nupa na suki na ibu kawdo na sum na hayrai. Tadakari makono tari badubo. Ay dayam na kire. Ay nasunaw nupa manda bataw ganong. Lao kay no yung musi. Inaw nupagay gaso tari ba makondo tamna salami. Imagi ka manung dagini tari iba makondo. Ako ni so tongdo hangdo na tamna kado na sangdo na yengi. Adum na sangu ba dadi imagi ngarubak do. Mina singbago masiling do na layrami. Ay gay inaw nupagasong ngahak ngak do na yeng do na lay. Adum na layri ngay sida tongnaw sida mi masamdo na satkibagum tawrai. Inaw nupagay gaso kiba na tuna kado da gisen thoraga. Ay gikada sangdo na pajup sing kalaga. Ibani si tumba temami. Numisimakta da so aki kang mayam si hay kanadi. Nungan baga yung mata hagato na simsarami. Surat kini hayda na mi mayama masulak pirami. Lakay kakahoy inehoy karalak to na. Simsaba yaw pirami. Kwaidagi nungay ba hayragadi katin pambi ima singsu. Lakpido na imagi surat asibu yaw pirami. Lakay mi mayama madi katin pambi ima sing lak to na. Imagi surat asibu mapungpa na pangtuwami. Yumsing basu numidang loy na loysan kare. Adubo numidangi matam masida suaki kang pirakpati lepamde. Ay na so inaw nupada hayeng di maayba makauraga. Amukta yung hansi. Si haydo na ako siya hingdo yam na wana kang kirami. Nungan baga ina maayba makaudo na yung masibo yung halami. Maayba do na panakoy ni yenga ba matungda sum na hayrai. Ibungo namagi si migi po siyam yaw kre. Katiyan paminariba singi maraktagi yawrak po way turini. Pare hawdikte ina yung masda aki kang piriba si. Pana ba yung diramagi. Ado naman na luna sana sisinarama po sa iloy na may tadoo. Nakoy na ado tamba na namagi taway na sa pangamdre. Maibado na haibagi matungin na po sa iyamba may loy na takirami. Ado imagi ngarubak tumadi. Ay na maibada haizaraga dumadi tamhaurami. Maibado na like kuramba loyraga dumhankre. Inaw nupagay ga so ngarubak tubo. Yeng do na kapsarami. Asum na maibado na yang biramda na aki kang piramba mayamdo suloy na pakre. Masigi matungay so tabag subayaw do na. Inaw nupabo layrik tamhalami. Hawdikte so nupi angang layzare kwaidagi nungayba hayragadi. Imana pam na sizinaramba ngarubak to. Ay ginupi na sizinado na. Kay tinda ngayon ba satli hawzik so. Asum na siyentando na hawdikte nungay na layba ngamzare. Masini mayam nga sigarian horror story. Matangi wari tagalagpada mayam punamuk teng narasi. Nga sigidi mayam daki kay na nababiti ay lawzare.